Donald Trump की matangda Russia dagi khwaidagi chawrapa maki arotpa khara wafam khara mention torakre Donald Trump na Russia amdi Ukraine gi war se kari kilo handing liba no haibis ki matang worldwide ta naine amasung khangde Russia gi mark na hekta wa yari se Russia pu phattai na amak sai ngam da haida pa aduga Ukraine gi Zelensky da tai na pa du war se nang ngam moi lo sin gada bani ai khoina mateng torga nang na war se sok na rambani ama mase Zelensky da tai ni adu ba apa akha wa ma Russia gi president Putin ki mathak ta haidi masi Russia cinema bu lai khra ba Russia ki ma chapcha taw se kari gi no haibu question ase han hang to lak pane aduga ai khoina su sum chum nagi Donald Trump ase as a simple US ki president ama khak oina khanjaru bani adubu Donald Trump amti Russia ki marak ta yam the deep relation ama yam job relation ama lairakhi haidra claim tora kre wang hangla kre PTB ki mina khangna da wapam ka focus tora kre masigi wapam se wang mo oina thamlak ni bani alur musayib ko ba Russia ki top spy agency Russia da jitna spy haukreba masidi ki khwaidagi job spy officer ni haidi alur musayib ase mark hana ki KGB ki Russia ki spy ki chief oiki wanu pa se hojik retire oidro mem de leiram su 70 years fare sini alur musayib na haira ki Donald Trump ase lot na Russia ki spy ama di amasung kasi su oiri pra Russia ki spy oiri pra sini wahang masi hekta hangla ko wana ti hairi 1980 ki atwai the Donald Trump ase 40 years fa ba matam da ma da sen thup shortage lakpa asugumba matang khana lakpa ni matam da mahak the USSR ki makha da lakpa amasung approach tor ki aduga mark se KGB ki Russia ki KGB ki makoi spy amagum da thabak to bo khubini ma bu khangna bagi court bing phau ta laiki aduna Russia ki Putin ki makutta Donald Trump ki related wari pur magasin lai amsu 1980 ki aduguma file to loine ki loine lai sini manung da Donald Trump ase taseng na Russia gi spy oiraga thabak suram bra KGB ki masigi wahang se hojik makhoi gi alur musayab ko busina hanglak pani amsu masu confirm haidi sini maramdi KGB ki spy oipa spy gi thabak toramba pur magase confirm oina kana su haidi hosa se prithvi ki chawchor ba news ta hojik yamna kanna khanari amasung taseng na Donald Trump se adugum na oiram la para hojik ke alor musayam ko bu KGB ke opom mani pa amno hang thangalak la bani na taseng na oiram mi amasung Donald Trump se Russia ki ni hojik tawri su Russia ki tamaka tawri bani hai ni bo fam si asiti kana su claim taw de taseng na mani hai bi hai da ba adubu oira pra 1980 di ma sum to ki bagi adu ko wari khar lai fari khar lai hai ba city to hai na pa du Russia ga something relation lai kari ko magna Russia gi spy kar oira tu na ma gi court name ka pi hai se oira tu na ta se na thabak to ram bo oira ga ti mak ki mathak ta Russia gi chawram ba to wi wala ba lai adu ka madu ki to wi wala do nang ka ka no sum matam da Russia gi ekoi ka dra kani hai bo fam ka su lai ki hai na mention tawri aduna hojik Donald Trump sigi mathak ta mi sing ngak dari sekari kino US na su yam pajan thanglam laga Ukraine ase wa sa down tha dok pa du Russia gi against the pom pom ta haidri se masi purma ase ki maram si amati leram gani haidra sum cham na khandra ko wa ni adu mutta na claim se lakh le ma Donald Trump ase asum ki Trump da te ma di ma ki life ta Russia gi relation da thabu kya lei crash ta seng no oi su mali maram di ma Russia gi maram da ta seng na su ai haidi adu Russia ta ma hekta hai bo fo se ya ni hai su ma da confidence ama laiba aduga Donald Trump ki mathakta Russia ki thajaba su laiba asigumba pot amati barung te lairamle aduna ni hojik Ukraine na Donald Trump ki wasi ya ta yadri se maramdi aina khangba te aiga maramdi na khoina khangba amana amani amasung aina khangba khara lai Russia se ti ya ponati US aikhoi haudana na khoina makhoi ka war taw no ga wangam ga tabana ti haiba kaya makhoi da ubu lairamani adun ni hojik ki Zelensky se lin da ko da changugumna hojik changde address handak ham sathi wa ta khara tawdori adubu khangde Donald Trump da faraba sillaga su ko Russia ki Ukraine Russia ma Ukraine go ara se loi gani ha bi tha jite maramdi United Kingdom na USSR ki against the United Kingdom na Ukraine da 5,000 missile attack missile na te mas defense missile pi gri se wasina maram oira ga yam chawpu war amata hoje ko ta tori khangde 5,000 rockets mathak ta kakal aga Russia ki missile drone am thogai na gi tamak to jik pi bani na war se hoje ki waina just lo se laga ni hai bi ki phibam ti u ute aduna war si chat ki basu yai
ꯑꯃꯔꯣꯝꯗ ꯋꯥꯐꯝ ꯈꯔꯅ ꯇ꯭ꯔꯝꯞꯅ ꯈꯔ ꯅꯩꯔꯛꯄꯁꯨ ꯌꯥꯎꯔꯤ ꯁꯣꯝꯗ ꯏꯟꯗꯤꯌꯥꯗ ꯑꯃꯗꯤ ꯄꯥꯀꯤꯁꯇꯥꯟ ꯑꯃꯁꯤꯗ ꯄꯥꯀꯤꯁꯇꯥꯟꯕꯨ ꯅꯍꯥꯟ ꯊꯦꯡꯀ꯭ꯌꯨ ꯍꯥꯏꯔꯦ ꯊꯦꯡꯀ꯭ꯌꯨ ꯍꯥꯏꯔ ꯃꯇꯨꯡꯗ ꯑꯃꯨꯛꯀ ꯋꯥ ꯑꯃꯁꯨ ꯊꯣꯔꯛꯈ꯭ꯔꯦ ꯃꯗꯨ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯣꯏꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅꯤꯡꯉꯥꯏ ꯋꯥꯅꯤ ꯑꯃꯦꯔꯤꯀꯥꯒꯤ ꯑꯁꯦꯡꯕ ꯃꯔꯨꯞ ꯀꯅꯥꯁꯨ ꯂꯩꯇꯦ ꯑꯁꯦꯡꯕ ꯌꯦꯛꯅꯕꯁꯨ ꯀꯅꯥꯁꯨ ꯂꯩꯇꯦ ꯍꯥꯏꯕꯁꯦ ꯍꯟꯗꯛ ꯑꯃꯨꯛ ꯃꯈꯣꯏꯅ ꯄ꯭ꯔꯨꯞ ꯇꯧꯗꯧꯔꯦ ꯑꯗꯨꯒ ꯗꯣꯅꯥꯜഡ് ꯇ꯭ꯔꯝꯞꯅ ꯏꯟꯗꯤꯌꯥꯗ ꯐꯖꯅ ꯍꯪꯒꯛꯊꯤ ꯆꯠꯄꯒꯤ ꯊꯕꯛꯁꯨ ꯇꯧꯈ꯭ꯔꯦ ꯂꯥꯛꯂꯤꯕ ꯑꯦꯄ꯭ꯔꯤꯜꯒꯤ ꯇꯥꯡ 2ꯗꯒꯤ ꯐꯖꯅ ꯇꯥꯔꯤꯐ ꯑꯣꯔ ꯇꯦꯛꯁ ꯏꯝꯄꯣꯖ ꯇꯧꯔꯛꯀꯗꯧꯔꯤ ꯗꯣꯅꯥꯜด์ꯇ꯭ꯔꯝꯞꯅ ꯍꯥꯏꯈꯤꯕꯅꯤꯗꯤ ꯀꯟꯇ꯭ꯔꯤ ꯃꯌꯥꯝ ꯑꯃꯅ ꯑꯩꯈꯣꯏꯗ 100 +ꯀꯤ 100ꯀꯤ ꯃꯊꯛꯇ ꯑꯩꯈꯣꯏꯗ ꯇꯥꯔꯤꯐ ꯄꯤ ꯑꯗꯨꯒ ꯁꯥꯎꯠ ꯀꯣꯔꯤꯌꯥꯒꯁꯤꯅꯁꯨ ꯑꯩꯈꯣꯏꯗ ꯄꯤꯁꯜꯂꯤꯕ ꯇꯥꯔꯤꯐ ꯃꯌꯥꯝꯁꯤ ꯌꯥꯝꯈ꯭ꯔ ꯄꯣꯠꯅꯤ 4% ꯑꯃ ꯍꯦꯜꯂꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯗꯁꯨ 100% ꯍꯦꯟꯅ ꯄꯤꯕ ꯃꯁꯤꯗꯤ ꯐꯦꯌꯔ ꯅꯠꯇꯦ ꯐꯖꯕ ꯅꯠꯇꯦ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯇꯧꯔꯁꯤ ꯄꯨꯝꯅꯃꯛ ꯑꯁꯦ ꯇꯣꯠꯁꯟꯅꯔꯒ ꯑꯩꯈꯣꯏ ꯍꯤꯡ ꯇꯥꯔꯦ ꯃꯌꯥꯝ ꯇꯧ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯁꯨ ꯇꯧ ꯇꯥꯕꯅꯤ ꯍꯥꯏꯈ꯭ꯔꯦ ꯑꯗꯨꯒ ꯃꯁꯤꯗ ꯅꯤꯡꯁꯤꯡꯕ ꯌꯥꯕ ꯋꯥꯐꯝꯗꯤ ꯚꯥꯔꯠ ꯁꯔꯀꯥꯔꯅ USA ꯌꯥꯝꯅ ꯊꯥꯖꯔꯨꯕꯅꯤ ꯃꯣꯗꯤ ꯒꯣꯚꯔꯟꯃꯦꯟꯠꯅ ꯏꯁꯄꯦꯁꯦꯜꯂꯤ ꯃꯣꯗꯤꯒꯤ ꯃꯔꯨꯞꯅꯤ ꯗꯣꯅꯥꯜด์ꯇ꯭ꯔꯝꯞꯁꯦ ꯃꯣꯗꯤ ꯑꯩꯒꯤ ꯃꯔꯨꯞꯅꯤ ꯀꯥꯏꯅ ꯌꯥꯝꯅ ꯋꯥꯡꯅ ꯋꯥꯈꯜ ꯈꯟꯖꯔꯨꯕ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯗ ꯃꯥꯒꯤ ꯇꯔꯞꯀꯤ ꯋꯦꯕ ꯑꯁꯤꯗ ꯃꯔꯨꯞ ꯑꯣꯏꯒꯦꯔꯥ ꯑꯃ ꯑꯣꯏꯒꯦꯔꯥ ꯑꯃꯠꯇ ꯊꯤꯔꯝꯗ꯭ꯔꯦ ꯑꯗꯨꯅ ꯐꯖꯅ ꯏꯝꯄꯣꯖ ꯇꯧꯗꯣꯔꯦ ꯑꯅꯤꯁꯨꯕ ꯗꯤꯕꯦꯂꯞꯃꯦꯟ ꯑꯃꯅ ꯄꯥꯀꯤꯁꯇꯥꯟꯒꯅꯤ ꯄꯥꯀꯤꯁꯇꯥꯟꯁꯤꯗ ꯍꯟꯗꯛꯀ USꯒꯤ ꯁꯥꯏꯠꯀꯤ 400 ꯃꯤꯂꯤꯌꯟ ꯄꯩꯁꯥ ꯄꯤꯔꯛꯈ꯭ꯔꯕꯅꯤ 400 ꯃꯤꯂꯤꯌꯟ ꯃꯁꯤ ꯅꯈꯣꯏꯅ ꯇꯦꯔꯣꯔꯤꯁꯄꯨ ꯄ꯭ꯔꯣꯇꯦꯛꯁꯟ ꯇꯧꯕꯒꯤꯅꯤ ꯇꯦꯔꯣꯔꯤꯁ ꯑꯦꯟꯇꯤ ꯇꯦꯔꯣꯔꯤꯁ ꯊꯕꯛ ꯁꯨꯕꯒꯤꯅꯤ ꯍꯥꯏꯗꯨꯅ ꯃꯔꯝꯗꯤ ꯍꯟꯗꯛ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯈ꯭ꯔꯦ ꯃꯗꯨꯗꯤ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯈꯣꯏꯒꯤ ꯑꯥꯔꯃꯤꯅ USꯒꯤ ꯑꯥꯔꯃꯤꯒ ꯄꯨꯜꯂꯒ ꯑꯐꯒꯥꯅꯤꯁꯇꯥꯟꯗꯒꯤ ꯇꯦꯔꯣꯔꯤꯁ 9 ꯑꯃ ꯐꯥꯈ꯭ꯔꯦ ꯀꯥꯕꯨꯜꯗ ꯃꯈꯣꯏꯒꯤ ꯃꯤ ꯍꯥꯠꯈꯤꯕ ꯑꯗꯨꯉꯩ ꯀꯥꯕꯨꯜꯗꯒꯤ USA ꯊꯣꯛꯄ ꯃꯇꯝꯁꯤꯗ ꯃꯁꯤꯗ ꯀꯥꯕꯨꯜꯒꯤ ꯃꯤ ꯈꯔ ꯑꯃꯗꯤ USꯒꯤ ꯃꯈꯣꯏ ꯃꯤ 13 ꯑꯃ ꯐꯣꯔꯁ ꯑꯃꯗꯤ ꯑꯣꯐꯤꯁꯤꯌꯦꯜ ꯃꯤꯁꯤꯡ ꯁꯤꯈꯤꯖꯥꯠꯅꯤ ꯃꯁꯤꯒꯤ ꯃꯤ ꯑꯁꯤ ꯀꯅꯥꯅꯣ ꯊꯤꯒꯠꯂꯛꯄ ꯃꯇꯝꯁꯤꯗ ꯍꯧꯖꯤꯛꯀ ꯄꯥꯀꯤꯁꯇꯥꯟ ꯍꯦꯜꯞ ꯇꯧꯈꯤ ꯍꯥꯏꯗꯨꯅ ꯃꯁꯤꯒꯤꯗꯃꯛꯇ ꯌꯥꯝ ꯊꯥꯒꯠꯈꯤ ꯗꯣꯅꯥꯜด์ꯇ꯭ꯔꯝꯞ ꯑꯃꯗꯤ ꯗꯦ ꯑꯥꯔ ꯍꯦꯜꯄꯤꯡ ꯑꯁ ꯗꯦ ꯑꯥꯔ ꯒꯨꯗ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯆꯥꯎꯔꯕ ꯅ꯭ꯌꯨꯁ ꯑꯃꯨꯛ ꯂꯥꯛꯂꯤꯁꯤꯅ ꯑꯁꯣꯝꯗ ꯑꯦꯟꯇꯤ ꯇꯦꯔꯣꯔꯤꯁꯀꯤꯗꯃꯛꯇ ꯑꯩꯅ ꯍꯦꯜꯞꯀꯤꯗꯃꯛꯇ 400 ꯃꯤꯂꯤꯌꯟ ꯑꯃꯨꯛ ꯄꯤꯔꯛꯂꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛꯀ ꯊꯥꯒꯠꯄꯤꯔꯦ ꯊꯦꯡꯀ꯭ꯌꯨ ꯍꯥꯏꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯅꯦꯛꯁ ꯋꯥꯐꯝ ꯑꯃ ꯍꯧꯖꯤꯛ ꯗꯣꯅꯥꯜด์ꯇ꯭ꯔꯝꯞꯅ ꯄꯥꯀꯤꯁꯇꯥꯟ ꯑꯃꯗꯤ ꯑꯐꯒꯥꯅꯤꯁꯇꯥꯟꯒꯤ ꯃꯤꯁꯤꯡꯗ ꯍꯥꯏꯈ꯭ꯔꯦ ꯃꯗꯨꯗꯤ ꯄꯥꯀꯤꯁꯇꯥꯟ ꯑꯃꯗꯤ ꯑꯐꯒꯥꯅꯤꯁꯇꯥꯟꯒꯤ ꯃꯤꯁꯤꯡ ꯄ꯭ꯔꯣꯕ꯭ꯂꯦꯝꯂꯤ USꯇ ꯑꯦꯟꯇ꯭ꯔꯤ ꯕꯦꯟ ꯇꯧꯕ ꯌꯥꯏ ꯑꯩꯈꯣꯏ ꯑꯁꯤ ꯁ꯭ꯀ꯭ꯔꯤꯅꯤꯡ ꯇꯧꯕ ꯋꯥꯏ ꯑꯃꯁꯨ ꯃꯈꯣꯏ ꯇꯦꯔꯣꯔꯤꯁꯀ ꯊꯕꯛ ꯌꯥꯝꯅ ꯃꯔꯤ ꯂꯩꯅꯩ ꯃꯈꯣꯏ ꯑꯁꯦ ꯑꯦꯇꯥꯛ ꯇꯧꯕ ꯃꯁꯤ ꯌꯥꯝ ꯇꯧꯏ ꯑꯗꯨꯅ ꯃꯈꯣꯏꯗ ꯊꯥꯖꯕ ꯂꯩꯇꯦ ꯑꯗꯨꯒ USꯇ ꯀꯔꯤ ꯑꯣꯏꯔꯛꯀꯅꯤ ꯃꯈꯣꯏꯁꯤꯅ ꯍꯥꯏꯕꯁꯦ ꯈꯪꯕ ꯉꯝꯗꯦ ꯍꯥꯏꯕ ꯋꯥꯅꯤ ꯍꯥꯏꯔꯤꯕ ꯄꯥꯎ ꯑꯁꯦ ꯍꯧꯖꯤꯛꯀ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯣꯏꯅ ꯌꯥꯝꯅ ꯁꯣꯛꯀꯤꯡꯅꯤ ꯑꯗꯨꯒ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯈꯣꯏꯒꯤ ꯗꯥꯎꯟ ꯀꯧꯕ ꯏꯪꯂꯤꯁ ꯅ꯭ꯌꯨꯁ ꯆꯦꯅꯦꯜꯗꯁꯨ ꯃꯁꯤꯒꯤ ꯋꯥꯐꯝꯁꯤ ꯃꯦꯟꯁꯟ ꯇꯧꯔꯤ ꯑꯗꯨ ꯑꯃꯔꯣꯝꯗ ꯐꯩ ꯍꯥꯏꯕ ꯑꯩꯈꯣꯏꯕꯨ ꯃꯇꯦꯡ ꯇꯧꯏ ꯍꯥꯏꯕ ꯑꯦꯟꯇꯤ ꯇꯦꯔꯣꯔꯤꯁꯀꯤ ꯑꯃꯔꯣꯝꯗ ꯑꯃꯨꯛꯀ ꯄꯥꯀꯤꯁꯇꯥꯟ ꯑꯃꯗꯤ ꯑꯐꯒꯥꯅꯤꯁꯇꯥꯟꯒꯤ ꯃꯤ USAꯗ ꯆꯪꯗꯕ ꯌꯥꯏ ꯍꯥꯏꯕꯒꯤ ꯋꯥꯐꯝꯅꯤ ꯍꯧꯖꯤꯛꯀ ꯄꯥꯀꯤꯁꯇꯥꯟꯒꯤ ꯁꯥꯏꯠꯇꯒꯤ ꯃꯁꯤꯒꯤ ꯋꯥꯐꯝꯁꯤ ꯑꯃꯇꯪꯗꯤ ꯇꯧꯕꯤꯒꯅꯨ ꯑꯃꯗꯤ ꯃꯁꯤ ꯔꯦꯁꯇ꯭ꯔꯤꯛꯁꯟ ꯊꯝꯕ ꯇꯥꯔꯒꯁꯨ ꯃꯁꯤ ꯊꯝꯕꯤꯒꯅꯨ ꯍꯥꯏꯁꯤ ꯌꯥꯝ ꯀꯟꯅ ꯍꯥꯏꯗꯧꯔꯤ ꯑꯗꯨꯕꯨ USꯅ ꯌꯥꯕꯤꯔꯣꯏ ꯈꯪꯗꯦ ꯃꯔꯝꯗꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗ ꯄꯥꯀꯤꯁꯇꯥꯟꯒꯤ ꯚꯤꯖꯥꯁꯦ ꯄ꯭ꯔꯤꯊꯤꯕꯤꯗ ꯏꯟꯇꯔꯅꯦꯁꯅꯦꯜꯗ ꯌꯥꯝꯅ ꯏꯖꯠ ꯂꯩꯇꯦ ꯁꯤꯅꯤ ꯍꯟꯗꯛ USꯅ ꯑꯃꯨꯛꯀ ꯃꯁꯤꯒꯤ ꯏꯖꯠꯁꯤꯃꯒ ꯂꯧꯊꯣꯛꯈ꯭ꯔꯕ ꯃꯈꯣꯏꯒꯤ ꯄꯥꯕ꯭ꯂꯤꯛꯁꯤꯡ ꯀꯌꯥꯅꯣ ꯑꯥꯗ ꯂꯩꯔꯤꯕ ꯑꯗꯨꯒ ꯆꯠꯊꯣꯛ ꯆꯠꯁꯤꯟꯁꯨ ꯀꯌꯥꯅꯣ ꯃꯊꯧ ꯇꯥꯔꯤꯁꯦ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯥꯀꯤꯁꯇꯥꯟꯅꯕꯨꯗꯤ ꯔꯤꯀ꯭ꯋꯦꯁ ꯑꯃ ꯊꯝꯗꯧꯔꯤ USꯅ ꯌꯥꯅꯤꯔ ꯏꯖꯠ ꯁꯔꯥ ꯑꯣꯏꯕꯤꯒꯅꯤ ꯑꯗꯨꯒ ꯃꯁꯤꯗ ꯅꯤꯡꯁꯤꯡꯕ ꯋꯥꯐꯝ ꯑꯃꯅ USSꯁꯦ ꯆꯠꯇ ꯌꯥꯗ꯭ꯔꯕ USSꯁꯦ ꯔꯤꯂꯦꯁꯟ ꯊꯝꯗ ꯌꯥꯗ꯭ꯔꯕ ꯃꯈꯣꯏ ꯑꯁꯤ ꯆꯠꯇꯕ ꯌꯥꯗ꯭ꯔꯕ ꯃꯈꯣꯏ ꯑꯁꯤ ꯀꯌꯥꯝ ꯁꯥꯊꯤꯅ ꯃꯊꯧ ꯇꯥꯈ꯭ꯔꯕ ꯀꯟꯇ꯭ꯔꯤ ꯑꯃꯅꯣ ꯁꯤꯅꯤꯗ ꯑꯩ ꯋꯥꯔꯤꯁꯦ ꯃꯤꯗꯜ ꯏꯁꯇ ꯀꯟꯇ꯭ꯔꯤ ꯐꯖꯕꯁꯨ ꯂꯩ ꯁꯥꯎꯗꯤ ꯑꯔꯕꯀꯨꯝꯕ ꯌꯥꯝꯅ ꯂꯤꯡꯉꯕ ꯀꯟꯇ꯭ꯔꯤ ꯃꯌꯥꯝ ꯂꯩꯔꯒ USAꯅ ꯃꯈꯣꯏꯗ ꯆꯪꯍꯟꯒꯅꯤ ꯀꯥꯏꯅ ꯃꯨꯛꯈꯥꯏꯔꯤꯁꯦ ꯃꯈꯣꯏꯗ ꯆꯪꯗ꯭ꯔꯗꯤ ꯌꯥꯗ꯭ꯔꯕꯁꯤꯅꯤꯗ ꯃꯁꯤꯅꯤ ꯀꯣꯏꯁꯟꯁꯦ ꯑꯗꯨꯒ ꯇꯧꯗꯤ ꯇꯧꯔꯦ ꯗꯣꯅꯥꯜด์ꯇ꯭ꯔꯝꯞ ꯍꯟꯗꯛ ꯈꯔꯗꯤ ꯅꯩꯔꯕꯅꯤ ꯏꯟꯗꯤꯌꯥꯒꯤ ꯊꯥꯖꯕ ꯊꯨꯒꯥꯏꯗꯣꯛꯈ꯭रे ꯍꯧꯖꯤꯛ ꯄꯥꯀꯤꯁꯇꯥꯟꯗꯁꯨ ꯐꯩ ꯍꯥꯏꯔꯒ ꯇꯨꯡꯗ ꯍꯦꯛꯇ ꯑꯃꯨꯛꯀ ꯇꯩꯈꯥꯏꯔꯛꯏꯁꯤꯅꯤ ꯃꯤ ꯆꯪꯍꯜꯂꯣꯏꯈ꯭ꯔꯦꯅ ꯍꯥꯏꯔꯤꯁꯤꯗꯤꯕ ꯌꯥꯝ ꯁꯥꯊꯤꯔꯛꯈ꯭रे